ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯤꯌꯥꯏ ꯈꯣꯝꯕ ꯅ꯭ꯌꯨꯁꯇꯒꯤ ꯂꯧꯊꯣꯛꯆꯕ ꯏ ꯄꯥꯎ ꯈꯔ ꯃꯤꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯀꯨꯀꯤ ꯃꯍꯩꯔꯣꯏꯅ ꯑꯁꯥꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯟ ꯊꯣꯡꯕ ꯄꯤꯖꯔꯝꯕꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯁꯦ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯣ꯫ ꯑꯁꯥꯝꯒꯤ ꯔꯥꯅꯤ ꯀꯥꯃꯔꯨꯞꯇ ꯂꯩꯕ ꯀꯥꯔꯃꯦꯜ ꯁ꯭ꯀꯨꯜꯗ ꯀꯨꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯂꯟꯆ ꯕ꯭ꯔꯦꯛꯇ ꯁꯟ ꯊꯣꯡꯕ ꯕꯤꯞ ꯀꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯂꯤꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯍꯩꯔꯣꯏꯁꯤꯡꯗ ꯄꯤꯖꯔꯝꯕꯗꯒꯤ ꯋꯥꯊꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 17ꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯉꯔꯥꯡ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟꯗꯕ ꯑꯁꯤꯒꯤꯗꯃꯛꯇ ꯄꯦꯔꯦꯟꯁꯁꯤꯡꯅ ꯔꯥꯅꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯐꯠꯇꯕꯁꯤꯗꯤ ꯍꯥꯏꯔꯨꯗꯨꯅ ꯑꯃꯨꯛ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯥꯕꯗ ꯌꯥꯝꯅ ꯇꯨ ꯆꯨꯡꯕ ꯇꯨꯀꯨꯠꯆꯕ ꯄꯥꯎ ꯑꯃꯗꯪꯒ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤ꯫ ꯃꯆꯥꯅꯤꯄꯥꯅ ꯆꯍꯤ 60 ꯁꯨꯔꯕꯤ ꯃꯃꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯝꯂꯦ꯫ ꯕꯨꯂꯥꯟ ꯁꯍꯔꯗ ꯂꯩꯕ ꯆꯍꯤ 63 ꯁꯨꯔꯕ ꯃꯆꯥꯅꯤꯄꯥꯅ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕꯤ ꯆꯍꯤ 60 ꯁꯨꯔꯕ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯃꯥꯕꯨ ꯔꯦꯞ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯝꯂꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯆꯥꯅꯤꯄꯥ ꯑꯁꯦ ꯐꯥꯔꯕ ꯃꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯖꯖꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯂꯩꯕꯒꯤ ꯊꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ 51,000ꯒꯤ ꯐꯥꯏꯟ ꯊꯤꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯀꯣꯔꯠꯇ ꯀꯞꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯁꯦ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕ ꯃꯤꯌꯥꯝꯅ ꯇꯥꯕ ꯉꯝꯅꯈꯤꯗ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯤꯄꯥꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯌꯨꯝꯕꯨꯅ ꯔꯦꯟꯇ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯀꯥꯗ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ 3 ꯊꯝꯂꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯀꯣꯆꯤꯡ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯔꯦꯟꯇ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯀꯥꯗ ꯆꯍꯤ 60 ꯁꯨꯔꯕ ꯌꯨꯝꯕꯨꯅ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯊꯝꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯕꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯔꯦꯟꯇ ꯂꯩꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯕꯦꯗꯔꯨꯝ ꯃꯊꯛꯇ ꯄꯥꯟꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯍꯣꯜꯗꯔ ꯑꯃꯗꯤ ꯕꯦꯗꯔꯨꯝꯗ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ 3 ꯊꯝꯂꯝꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯝꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯥꯗ ꯇꯣꯏꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯔꯤꯄꯦꯌꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯆꯤꯡꯅꯕꯗꯒꯤ ꯆꯦꯛ ꯇꯧꯔꯨꯕꯗ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡ ꯌꯨꯝꯕꯨ ꯑꯗꯨ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯂꯦꯞꯇꯣꯞ 2 ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯤ ꯊꯣꯡꯗꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫